Fare Sastrasing asi munna mathang amukta yengsi masing thiba taramari ani nifumathoi masing thiba taramari ani nifumathoi aduga Israel masa pumnamakna Moses amasung Haron gi mathakta murum sonki aduga miyam apumbana makhoida haiki aikhoina Egypt laibakta siram labadiko natraga aikhoina lamhang asida siram labadiko maduni aikhoina khalliba asi Maduda siram lasu phagadabani natraga sida hauzik sirabasu phagadabani Aphaba karisu oide masigi sing asida matam kayam kuire hanjin adum chattuna leiriba asi Madu oithoktriba asi makhoigi marani nakhoi noklabasu yani nakhoina nasana thanta sizaba matamda Jehobana aikhoibu lamhangda sinaba Aikhoigi nupising amasung isa singbu munkhinaba laibak asida purakliba karigino Aikhoigidamak Egypta hanbana faroidra hoi maduni Nangi hana lairamba punsi aduda amuk hanba madu nangonda yamna nungairamgani khajiktang ayaba thengnarakba khudingi aikhoina pamliba mawong adu Oiraktaba khudingi hanagi punsi aduda amuk handuna satpasibu chummibrane nang kadaidagi thorakhibano haiba ado kana ningsinglibagi adudagi nangna khangadabadi aingonda yengbiyu karigumba ishwarna nangidamakta kari amatta tawraktrabadi prithibi asida khwaidagi haraufam thokpasi nangni haugatlakpada haraukibasing adu ningsingki masing thiba kungi taragi manga aduga mi singna Moses ka khatnaduna hairami aikhoigi isin inau singna Ishwargi mangda siba matamda aikhoibu siram labadi kayada faramgadaba karigi aikhoibu puthoklibano aikhoida leiba asonba amadi maran sizinba asini aikhoi amasung aikhoigi sa sanna mafam asida sinanaba nakhoina Jehobagi miyambu lamhang asida puthoklakpa karigino aduga phattaba mafam asida aikhoibu pusinnaba nakhoina aikhoibu Egyptagi thokhalakliba karigino masidi maru Hairitsing angursing natraga kaphoisingi mafam natte mafam asida thaknaba isingsu leite Masing thiba kunmathoigi marigi manga aduga makhoina hor chingdagi idomgi leibak koiduna chatnanaba angangba samudra lomda chatlami aduga khongsat adugi maramna mi singi pukning yamna hanthaki kanamatana lambiduda oke phawbadudi sida leire aduga mi singna ishwarge amasung Moses ki mathak tawangangki nakhoina aikhoibu lamhangda sinanaba Egyptagi Puthok pirakpa karigino makhoi sing ase yamna seasoningba haibaduni makhoina hairibasi sibagi matangda ngaktani maramdi sinjak su leite ising su leite aikhoina ayuk khudingi thadarakliba manna asi hangoire masigi miracle asi aikoi okle aikhoina pamliba asi atoppa akhannaba kharani ai karigumba ama haira nakhoidi thazaroi Khudam singna nakhoibdu adum harauhanba ngamloi karigino khangbra maramdi nangna madu phangnaba karisu hotnaruba leite Ishwarna miracle ama tawba matamda madu miyoibagi pangal amadi tawba ngambagi wangmada lei hoi thazabadi yawi yawramdabasu yai adubu Bible dadi madu hai aina khangba yengnarubagi matung innadi khudamsing asi nangbu matam kuina harauna thamba yaroi matam sangna aikhoina harauna thamnabadi ishwarbu aikhoigi tal chanaba nungshit punsi khudingmakni haina lawba asini adudagidi nang miracle leigera leiroira adum harauduna leirgani haujikti saukhatpagi matam oire darkar leiba makhoi khudingma ado nangi leitaba aduda adum yengduna leiganu nangi leibasing adu karino haiba khangu ama Korinthia anigi mapan adum oinamak masi iduna lei mitna ukhidaba nana takhidaba migi pukningda
ꯆꯠꯈꯤꯅꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯁꯤꯡꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯁ꯭ꯋꯔ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯈꯤꯕ ꯁꯦꯝ ꯁꯥꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯅ ꯎꯕ ꯐꯪꯗ꯭ꯔꯤ, ꯈꯪꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯗ ꯌꯦꯡꯂꯤꯕ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯔꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯊꯥꯒꯣꯟꯅꯖꯔꯤꯕ ꯑꯃꯗꯤ ꯏꯟꯅꯖꯔꯤꯕ꯫ ꯃꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯐꯪꯖꯔꯤꯕꯁꯤꯡ ꯑꯗꯨꯗ ꯄꯦꯟꯕꯒ ꯂꯣꯏꯅꯅ ꯃꯁꯛ ꯈꯪꯉꯤ꯫ ꯌꯦꯡꯕꯤꯌꯨ, ꯊꯥꯒꯠꯄ ꯍꯩꯇꯕ ꯃꯍꯥꯛꯇ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯔꯣꯏ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯀꯠꯇꯨꯅ ꯂꯩꯕ ꯃꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕ ꯍꯧꯅꯗꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯕꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯄꯨ ꯊꯥꯒꯠꯇꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯥꯒꯠꯄꯅ ꯊꯜꯍꯜꯂꯨ꯫ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯆꯦ ꯃꯆꯦꯠ ꯃꯌꯥꯝ ꯑꯃ ꯅꯞꯄ ꯇꯥꯔꯕꯁꯨ ꯅꯞꯄꯨ꯫ ꯅꯪ ꯂꯥꯟꯊꯦꯡꯅꯒꯗꯕ ꯂꯩꯔꯕꯗꯤ ꯑꯗꯨꯅ ꯊꯥꯖꯕꯒꯤ ꯑꯐꯕ ꯂꯥꯟ ꯑꯗꯨ ꯊꯦꯡꯅꯧ꯫ ꯅꯪꯒꯤ ꯀꯣꯛꯇꯨꯗ ꯅꯪꯅ ꯍꯥꯏꯗꯣꯛꯆꯧ, ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯊꯛꯇ ꯄꯥꯜꯂꯣꯏ꯫ ꯑꯦꯃꯦꯟ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯡꯅ ꯎꯕ ꯌꯥꯕ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯃꯤ ꯑꯃꯒꯤ ꯃꯇꯥꯡꯗ yengsi. ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯩꯍꯧꯔꯣꯟ 16 yengsi. ꯑꯩꯒꯤꯁꯤ ꯑꯩꯅ ꯍꯥꯏꯒꯗꯕ ꯃꯇꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯌꯨꯝꯐꯝ ꯍꯥꯟꯅ ꯊꯣꯟꯕ ꯗꯔꯀꯥꯔ ꯂꯩ, ꯅꯠꯇ꯭ꯔꯅꯦ? ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯅꯥ ꯌꯥꯎꯕꯤꯔꯕꯒꯦ? ꯑꯣꯀꯦ, ꯐꯔꯦ꯫ ꯇꯁꯦꯡꯅꯗꯤ ꯕꯥꯏꯕꯜꯗ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯃꯩꯍꯧꯔꯣꯟ 16 ꯑꯕ꯭ꯔꯥꯍꯝꯒ ꯂꯣꯠ ꯑꯁꯤ ꯃꯈꯨꯔꯥ ꯃꯇꯣꯟꯅꯤ꯫ ꯑꯕ꯭ꯔꯥꯍꯝ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ, ꯁꯥ ꯁꯟ ꯌꯥꯝꯅ ꯂꯩꯕ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛꯅꯤ꯫ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯕꯣꯔ ꯑꯗꯣ ꯃꯍꯥꯛꯇꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯣꯠꯀꯤ ꯃꯊꯛꯇꯁꯨ ꯏꯁ꯭ꯋꯔꯒꯤ ꯕꯣꯔꯗꯨꯒꯤ ꯁꯔꯨꯛ ꯐꯪꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯤ ꯕꯣꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯪꯂꯛꯄꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥ ꯁꯟ ꯑꯗꯨ ꯁꯦꯟꯕ ꯂꯝ ꯃꯇꯤꯛ ꯆꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯈꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯈꯠꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯕ꯭ꯔꯥꯍꯝꯗꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯐꯠꯇꯕ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯈꯠꯅ ꯆꯩꯅꯕꯒꯤ ꯑꯃꯥꯡꯕ ꯑꯁꯤ ꯈꯪꯗ꯭ꯔꯤꯕ ꯃꯈꯩ ꯅꯈꯣꯏꯅ ꯋꯥꯁꯛꯄꯤꯕ ꯂꯝ ꯑꯗꯨꯗ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯇꯦꯕꯜꯗꯒꯤ ꯈꯠꯅꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯂꯥꯏꯔꯤꯛ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯕꯤꯌꯨ꯫ ꯄꯨꯟꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯕꯣꯔ ꯂꯩ꯫ ꯑꯗꯨꯅ ꯑꯅꯤꯅ ꯌꯥꯝꯅ ꯏꯁ꯭ꯋꯔꯗ ꯍꯪꯖꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯕꯤꯒꯅꯤ꯫ ꯑꯄꯨꯟꯕꯅ ꯂꯦꯡꯗꯦ, ꯈꯥꯏꯗꯣꯛꯂꯕꯗꯤ ꯂꯩꯈꯥ ꯇꯥꯏ꯫ ꯍꯧꯒꯠꯂꯛꯄ ꯃꯇꯝꯒꯤ ꯆꯔꯆꯀꯤ ꯃꯇꯥꯡꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯤ ꯌꯥꯝꯗꯅ ꯀꯔꯝꯅ ꯄꯨꯟꯅ ꯄꯨꯟꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯂꯒ ꯉꯛꯄ ꯐꯥꯎꯏ꯫ ꯃꯈꯣꯏꯅ ꯊꯥꯖꯕ ꯆꯞ ꯃꯥꯟꯅꯅ ꯏꯁ꯭ꯋꯔ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯂꯩ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯤ ꯇꯣꯉꯥꯟ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯐꯔꯦ, ꯑꯩ ꯃꯗꯨꯗꯁꯨ ꯑꯗꯨꯝ ꯍꯥꯏꯅꯁꯨ ꯊꯥꯖꯗꯦ, ꯑꯁꯣꯝꯗꯁꯨ ꯊꯥꯖꯗꯦ꯫ ꯑꯗꯨꯅ ꯈꯥꯏꯗꯣꯛꯅꯕ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯕꯛꯇ, ꯆꯔꯆꯇ ꯇꯧꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯣꯟꯊꯍꯜꯂꯤ꯫ ꯃꯁꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯂꯥꯡꯅꯤ꯫ ꯍꯣꯏ, ꯃꯤ ꯈꯨꯗꯤꯡꯃꯛꯀ ꯌꯥꯟꯅꯕ ꯍꯥꯏꯕ ꯑꯁꯤ ꯋꯥꯕꯗꯤ ꯋꯥꯏ, ꯃꯗꯨ ꯌꯥꯟꯅꯕꯗꯤ ꯉꯝꯒꯅꯤ꯫ ꯑꯕ꯭ꯔꯥꯍꯝꯅ ꯈꯠꯅꯕ ꯆꯩꯅꯕꯒꯤ ꯐꯠꯇꯕ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯄꯗ 3 ꯑꯃꯨꯛꯇ ꯌꯦꯡꯁꯤ꯫ ꯃꯩꯍꯧꯔꯣꯟ 16:3 ꯑꯗꯨꯅ ꯑꯕ꯭ꯔꯥꯍꯝꯒꯤ ꯁꯥ ꯁꯟ ꯁꯦꯟꯅꯕꯁꯤꯡꯒ ꯂꯣꯠꯀꯤ ꯁꯥ ꯁꯟ ꯁꯦꯟꯅꯕꯁꯤꯡꯒ ꯈꯠꯅ ꯆꯩꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯦꯅꯥꯟꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯄꯦꯔꯤꯖꯤꯒꯤ ꯃꯤꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁꯥꯁꯤꯡ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯏꯠꯁ ꯈꯔꯒꯤ ꯁꯥꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯆꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯕ꯭ꯔꯥꯍꯝꯅ ꯍꯧꯗꯣꯛꯇꯨꯅ ꯂꯣꯠꯇ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯕꯤꯌꯨ, ꯑꯩꯅ ꯈꯟꯕꯗ ꯃꯄꯨꯡ ꯐꯥꯕ ꯃꯤꯁꯤꯡ ꯑꯁꯤ ꯆꯣꯡꯊꯣꯛꯇꯨꯅ ꯏꯪꯊꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯀꯩꯗꯧꯉꯩꯗ ꯃꯇꯝ ꯆꯨꯞꯄꯗ
ꯃꯗꯨ ꯌꯥꯁꯤꯟꯅꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯗꯨꯅ ꯅꯪ ꯀꯩꯗꯧꯉꯩꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯊꯝꯒꯅꯨ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯎꯠꯂꯤꯕꯁꯤ ꯅꯍꯥꯛ ꯃꯄꯨꯡ ꯐꯥꯏ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤ ꯑꯩꯒ ꯅꯍꯥꯛꯀ ꯑꯃꯁꯨꯡ ꯑꯩꯒꯤ ꯁꯥ ꯁꯟ ꯁꯦꯟꯕꯁꯤꯡꯒ ꯅꯪꯒꯤ ꯁꯥ ꯁꯟ ꯁꯦꯟꯕꯁꯤꯡꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇꯁꯅꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯅꯍꯥꯛꯀꯤ ꯅꯃꯥꯡꯗ ꯂꯩꯕꯥꯛ ꯑꯄꯨꯝꯕ ꯑꯁꯤ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤ ꯅꯍꯥꯛ ꯑꯩꯉꯣꯟꯗꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯣ ꯅꯍꯥꯛꯅ ꯑꯣꯏꯔꯣꯝꯗ ꯆꯠꯂꯕꯗꯤ ꯑꯩꯅ ꯌꯦꯠꯂꯣꯝꯗ ꯆꯠꯀꯦ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯅ ꯌꯦꯠꯂꯣꯝꯗ ꯆꯠꯂꯕꯗꯤ ꯑꯩꯅ ꯑꯣꯏꯔꯣꯝꯗ ꯆꯠꯀꯦ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯌꯥꯕꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯒꯤ ꯕꯣꯁꯅꯤ ꯅꯪꯒꯤ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯀꯔꯤꯁꯨ ꯂꯩꯔꯝꯂꯣꯏ ꯑꯗꯨꯅ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯕ ꯃꯐꯝꯗ ꯆꯠꯈꯣ ꯃꯁꯤꯒꯤ ꯑꯐꯕ ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯑꯁꯨꯝꯅ ꯅꯪꯅ ꯋꯥꯔꯤ ꯑꯁꯤ ꯑꯁꯨꯝ ꯃꯈꯥ ꯄꯥꯔꯒꯗꯤ ꯂꯣꯠꯅ ꯖꯣꯔꯗꯥꯟ ꯇꯝꯄꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯖꯒꯥ ꯑꯗꯨ ꯈꯟꯕ ꯊꯦꯡꯅꯒꯅꯤ ꯃꯗꯨ ꯂꯧꯁꯤꯟꯕꯗ ꯈꯖꯤꯛꯇꯪ ꯋꯥꯕꯗꯤ ꯋꯥꯏ ꯍꯦ ꯃꯤꯄꯥꯟ ꯇꯥꯡꯕ ꯅꯪꯒꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯖꯒꯥ ꯄꯤꯌꯨ ꯍꯥꯏꯔꯤ ꯑꯩꯅ ꯑꯃꯨꯛ ꯅꯧꯅ ꯈꯨꯗꯤꯡꯃꯛ ꯁꯦꯝꯒꯠꯂꯒ ꯍꯧꯕ ꯇꯥꯔꯦꯅꯦ ꯃꯗꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯕ꯭ꯔꯥꯍꯝꯗꯤ ꯃꯗꯨꯒꯤ ꯑꯊꯨꯞꯄ ꯑꯗꯨ ꯈꯪꯈꯤ ꯃꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯃꯤꯁꯤꯡꯅ ꯂꯝꯍꯥꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯕꯗ ꯈꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯍꯥꯛꯅ ꯏꯪꯊꯕ ꯑꯃꯗꯤ ꯈꯠꯅ ꯆꯩꯅꯕ ꯂꯩꯇꯅ ꯏꯁ꯭ꯋꯔꯒꯤꯗꯃꯛꯇ ꯄꯤꯅꯤꯡꯕ ꯄꯤꯊꯣꯛꯄ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯑꯩꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯒꯤ ꯆꯔꯆꯇꯒꯤ ꯃꯤ 10 ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯇꯣꯞꯄ ꯆꯔꯆ ꯑꯃ ꯍꯧꯈꯤꯕ ꯇꯥꯔꯕꯗꯤ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯁꯥꯎꯟ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯕꯤꯌꯨ ꯃꯈꯣꯏꯒꯤ ꯑꯐꯕ ꯁꯥꯎꯟ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯕꯣꯔ ꯄꯤꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ ꯊꯤꯅ ꯇꯧꯕ ꯌꯥꯕ ꯑꯁꯤ ꯁꯥꯎꯕꯅꯤ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯍꯩꯁꯤꯡꯉꯨꯕꯒꯤ ꯈꯪꯉꯨꯕꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯊꯦꯡꯅꯗꯨꯅ ꯇꯝꯂꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯁꯤꯅꯅꯤ ꯕꯥꯏꯕꯜꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗꯒꯤ ꯇꯥꯎ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯅ ꯌꯥꯝꯅ ꯈꯪꯂꯦ ꯐꯔꯦ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯅꯤꯡꯕ ꯑꯗꯨꯗꯤ ꯃꯁꯤꯅꯤ ꯄꯗ 13 ꯃꯩꯍꯧꯔꯣꯟ 18:13 ꯑꯗꯨꯒ ꯂꯣꯠꯅ ꯑꯕ꯭ꯔꯥꯍꯝꯗꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯅ ꯑꯕ꯭ꯔꯥꯍꯝꯗ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯁꯟꯁꯤꯡ ꯑꯗꯨꯒ ꯂꯦꯞꯂꯤꯕꯅꯤ ꯑꯗꯨꯒ ꯑꯐꯕ ꯃꯐꯝꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕ ꯑꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯂꯣꯠꯅ ꯑꯕ꯭ꯔꯥꯍꯝꯗꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯅ ꯑꯕ꯭ꯔꯥꯍꯝꯗ ꯍꯥꯏꯈꯤ ꯅꯍꯥꯛꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯃꯤꯠ ꯊꯥꯡꯒꯠꯇꯨꯅ ꯈꯔ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯅꯪꯅ ꯌꯦꯡꯉꯨ ꯅꯪꯅ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯒꯅꯨ ꯅꯪꯒꯤ ꯂꯩꯇꯕ ꯑꯗꯨꯗ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯃꯤꯠ ꯊꯥꯡꯒꯠꯇꯨꯅ ꯈꯥ ꯋꯥꯡ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯅꯪꯅ ꯌꯦꯡꯉꯨ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯎꯔꯤꯕ ꯂꯩꯕꯥꯛ ꯑꯄꯨꯝꯕ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯅ ꯎꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯒꯅꯤ ꯃꯁꯤ ꯂꯩꯍꯧꯔꯕꯗꯣ ꯂꯩꯍꯧꯔꯁꯅꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯆꯠꯊꯣꯛꯈꯤꯗꯨꯅ ꯈꯥ ꯋꯥꯡ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯌꯦꯡꯒꯅꯤ ꯃꯗꯨ ꯑꯩꯒꯤꯅꯤ ꯃꯗꯨ ꯑꯩꯒꯤꯅꯤ ꯃꯗꯨ ꯑꯩꯒꯤꯅꯤ ꯐꯔꯦ ꯅꯪꯒꯤ ꯇꯨꯡꯗ ꯂꯩꯍꯧꯔꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯀꯔꯝꯅ ꯃꯤꯠꯐꯝ ꯂꯧꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯇꯤꯆꯤꯡ ꯇꯥꯈ꯭ꯔꯦ ꯅꯈꯣꯏꯅ ꯇꯥꯈ꯭ꯔꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅꯗꯤ ꯍꯧꯈ꯭ꯔꯕ ꯄꯣꯠ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯄꯥꯝꯃꯤ ꯇꯨꯡꯒꯤ ꯑꯐꯕ ꯑꯥꯁꯥ ꯂꯩꯇꯅ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯤ ꯋꯥꯈꯜꯂꯣꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯤꯕꯗꯣ ꯂꯧꯕ ꯉꯝꯒꯅꯤ
ꯃꯥꯡꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯀꯔꯝꯅ ꯑꯃꯨꯛ ꯄꯣꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯅꯦꯟꯁꯤ ꯑꯜꯀꯣꯟ, ꯐꯥꯎꯟꯗꯔ ꯑꯣꯐ ꯃꯔꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯗ ꯌꯥꯎꯕꯤꯌꯨ꯫ ꯅꯦꯟꯁꯤ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯄ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯆꯨꯝꯕꯅꯤ, ꯊꯣꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯇꯤꯆꯤꯡ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯜꯂꯤ꯫ ꯅꯪꯒ ꯄꯥꯔꯠꯅꯔ ꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯇꯥꯡꯀꯛ ꯑꯃꯗ ꯆꯤꯡꯈꯠꯂꯛꯂꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯂꯥꯛꯏꯅꯣ? ꯑꯗꯨꯒ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯀꯔꯝꯕꯅꯣ? ꯂꯥꯏꯌꯦꯡ ꯃꯈꯥꯗ ꯆꯠꯊꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯑꯗꯨꯗ ꯌꯥꯎꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯆꯥꯕꯒꯤ ꯊꯤꯛ ꯅꯥꯏꯗꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯏꯌꯦꯡ ꯃꯄꯥꯟ ꯑꯃꯒꯤ ꯃꯈꯥꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯂꯥꯏꯌꯦꯡꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯨ ꯃꯈꯣꯏ ꯂꯥꯏꯌꯦꯡ ꯄꯊꯥꯞ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯕꯤ꯫ ꯆꯥꯕꯒꯤ ꯅꯤꯌꯝ ꯅꯥꯏꯗꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯃꯁꯥ ꯃꯊꯟꯇ ꯀꯛꯊꯠꯆꯕꯒꯤ ꯁꯃꯁ꯭ꯌꯥ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ, ꯃꯁꯥꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ, ꯅꯨꯄꯤ ꯂꯂꯣꯟꯕꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ, ꯑꯗꯨꯒꯨꯝꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯆꯍꯤ 5ꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯍꯦꯟꯅꯁꯨ ꯐꯪꯂꯤ꯫ ꯍꯦꯟꯅ ꯗꯔꯀꯥꯔ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯀꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯣꯏꯅꯤꯡꯕ ꯁꯃꯁ꯭ꯌꯥ ꯑꯣꯏꯁꯅꯨ, ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯤꯗꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ꯫ ꯖꯤꯁꯨꯅ ꯄꯥꯎꯈꯨꯝꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯔꯝ ꯇꯧꯕꯒꯦ? ꯃꯤ ꯑꯇꯩꯗꯒꯤ ꯃꯈꯣꯏꯅ ꯍꯟꯊꯩ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯗ ꯑꯗꯨꯝ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯣꯠꯂꯨꯝ ꯑꯥꯁꯥ ꯂꯩꯇꯦ, ꯃꯈꯣꯏꯗ ꯑꯥꯁꯥ ꯎꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯗꯤ ꯁꯨꯁꯥꯏꯗꯀꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯂꯥꯛꯏ꯫ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯄꯣꯠ ꯑꯣꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯏꯗꯨꯅ ꯊꯝꯃꯤ, ꯃꯁꯤꯅ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯒꯅꯤ꯫ ꯐꯔꯦ, ꯑꯩꯅ ꯈꯪꯕꯗ ꯆꯨꯝꯅ ꯈꯟꯕꯗ ꯇꯝꯕ, ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯐꯖꯅ ꯈꯟꯕꯒꯤ ꯇꯝꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯖꯒꯥꯁꯤꯡ ꯑꯁꯤ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯆꯥꯛ ꯀꯌꯥꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯈꯪꯏ꯫ ꯉꯁꯤ ꯌꯦꯡꯂꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯌꯦꯡꯗꯨꯅ ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯅꯁꯥꯒꯤ ꯃꯇꯥꯡꯗ ꯊꯝꯂꯤꯕ ꯃꯌꯦꯡ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯌꯥꯏ꯫ ꯂꯝꯕꯤ ꯂꯩ꯫ ꯅꯪꯅ ꯆꯍꯤ 10 ꯑꯋꯥꯕ ꯊꯧꯗꯣꯛꯁꯤꯡ ꯊꯦꯡꯅꯔꯛꯂꯕꯁꯨ ꯇꯁꯦꯡꯅꯃꯛ ꯅꯪ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯉꯝꯃꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯕ ꯌꯥꯏ ꯍꯥꯏꯕ ꯑꯁꯤ ꯇꯁꯦꯡꯅ ꯅꯪ ꯉꯝꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯆꯨꯝꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯃꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯃꯈꯣꯏ ꯁꯣꯏꯗꯅ ꯍꯣꯡꯒꯅꯤ, ꯃꯁꯤ ꯃꯈꯣꯏꯒꯤ ꯁꯛꯇꯥꯛ ꯍꯣꯡꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯕ ꯉꯝꯃꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯧꯊꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯎꯕꯗꯨꯃꯛ ꯅꯪꯅꯁꯨ ꯎꯕ ꯐꯪꯂꯛꯀꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯂꯩꯔꯨꯔꯤꯕ ꯃꯐꯝ ꯑꯃꯗꯤ ꯍꯤꯡꯂꯨꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯑꯋꯥꯕꯅꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯑꯇꯩꯒ ꯈꯦꯠꯅꯕ ꯃꯑꯣꯡꯗ ꯍꯥꯏꯕ ꯇꯥꯏ꯫ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯂꯂꯣꯟꯕꯒꯤ ꯃꯐꯝꯗ ꯂꯩꯔꯨꯔꯕ ꯃꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯃꯌꯦꯡꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝꯅ ꯌꯦꯡꯕꯤꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯪ ꯑꯁꯤ ꯑꯉꯥꯎꯕꯗꯧꯅ ꯎꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯑꯁꯤ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯑꯁꯤ ꯇꯥꯛꯄ ꯍꯧꯔꯛꯄꯗꯗꯤ ꯂꯥꯏꯔꯤꯛ ꯈꯛꯇ ꯅꯠꯇꯦ, DVDꯗꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯇꯥꯛꯄꯤ, ꯇꯤꯆꯤꯡ ꯁꯤꯔꯤꯁꯁꯨ ꯌꯦꯡꯍꯟꯗꯨꯅ ꯇꯝꯕꯤ꯫ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯃꯤꯟꯅꯗꯨꯅ ꯁꯥꯁꯇ꯭ꯔꯁꯤꯡ ꯑꯗꯨ ꯏꯍꯜꯂꯤ꯫ ꯀꯔꯝꯅ ꯋꯥꯈꯜ ꯈꯟꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯇꯝꯕꯤ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯤꯅꯝꯕꯁꯤꯡ ꯑꯗꯨ ꯃꯍꯨꯠ ꯁꯤꯜꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯥꯎꯅ ꯍꯥꯏꯗꯣꯛꯅꯕ ꯑꯩꯈꯣꯏꯅ ꯇꯝꯕꯤ꯫ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯥꯎꯅ ꯍꯥꯏꯗꯣꯛꯅꯕ ꯑꯩꯈꯣꯏꯅ ꯇꯝꯕꯤ꯫ ꯃꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏꯕꯗꯨꯅꯤ, ꯆꯤꯟꯗꯒꯤ ꯋꯥꯍꯩ ꯉꯥꯡꯊꯣꯛꯄ ꯃꯇꯝꯗ ꯆꯤꯟꯗꯒꯤ ꯊꯣꯔꯛꯇꯨꯅ ꯅꯥꯀꯣꯡꯗ ꯇꯥꯏ, ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯋꯥꯏꯗ ꯆꯪꯈꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯅꯧꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯂꯥꯎꯅ ꯍꯥꯏꯗꯣꯛꯄ ꯑꯁꯤꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯈꯣꯏꯅ ꯈꯟꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ 1 ꯖꯣꯍꯥꯟ 1:9 ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯁꯤ ꯍꯥꯏꯗꯣꯛꯆꯔꯕꯗꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯞ ꯑꯗꯨ ꯍꯥꯏꯗꯣꯛꯆꯔꯕꯗꯤ, ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕꯇ ꯅꯠꯇꯅ ꯅꯪꯕꯨ ꯁꯦꯡꯗꯣꯛꯄꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯦꯡꯗꯣꯛꯄꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯦꯡꯅ ꯃꯣꯠꯇꯅ ꯎꯒꯅꯤ꯫
Sahi 18-19 subi nupi masasing marak-marakta chabagi samasya amadi atopa samasya kayaga loinana lakpa yawi madusu makhoi asi laisabidi oiriba nupi masasing asigidamakti prostitute oigera nupa chamaga tuminnagera karisu thoidokte Prabhu Jisugi ida asuki matik pangal lei nahakki pap khudingmak ngakpinaba mahak lei ngakpiba ngami ngakpiba khakta nate sengsu sengdokpi asumna mahakna nangwanda yenglakpa matamda mahakna nangsi asengba sengdoklaba maktaba oina ui Nancy, aina sida sum phamna TV da yengliba Maral lairaba mi mayam asigidamakta aina khalli. Aina khangi nakhoi kaya amadi nakhoigi punsida samamnaba amotpa kaya ama leiramgani nangdi masigi ishwarna hongdokpibagi pangal asi urabani thengnarabani. Adu hauzik yengliba makhoi kaya ama asumna khalamgani masibu chumbrani. Aigi punsisibu tasengna hongba ngamgadrani. Ishwargi wahai asi mipum khudingmakkini ningsingliba makhoi khudingmakki oiba yai haiba asi aikhoi khudingna khangba yamna maru oi apamba khudingmakna wasakpiba adu phangadaba natte adubu apamba khudingmakna ishwargi aningba tawriba makhoi adudani mahakki wasak phangadawriba asi masida mari amalai ai thajai nupi masasing aduna lakpa matamda tongan ba thodok kaya thengnaduna laklibani makhoigi punsidagi thorakkadaba pot kaya ama leiramgani punsida amadi wakhalda pot kaya ama koisen selamgani akiba kaya amasu leiramgani nate araiba nate masi nungtigi potni nupi amana aingonda haikibado ai yamna pami mahakna hai ai khangi aranbasing adu achumbana sinba yai haina ai khangba matamda masigi ujaba ado mahakna uki haina hai ihan hana mahakna hai aigi maikaidagi pot kaya ama warakpa darkar lei haiba asi aina khangi madu tawgadabani haiba asi aina lepatai haibasi masi mana haibada ishwarge achumba wahai adu haiba khudingini dagi mahakna napi maruna pik thanba phajakraba leikon ama urami asumna mahakna achumba ishwargi wahai adu thaba khudingi tarasing adu phuktuna urami mahakna atopa achumba ishwargi wahai adu thaba matamda atopa tara ama phuktatli adudagi mahakna hai asum tawduna taramayam adu loina mangkhirami adudagi phajakraba gulab amadi leikaya hogatlakhi madu asumna oiki asumna phajakraba experience adu mahakna thengnakhi pumnamak gyan piba ingthabadu lakhi aina masi punsi chuppa adum tawgani masiki oidaba asi aigi punsida asumna hanna lehalaroi asumna phajakraba leikon aduda laknaba ngasidi ishwarga mapung phana chatminari ngasi ayuk ai ishwargi wahaiga leiminei paurogi para ama panaba ngasi ayuk asi hana pathoklami nangonda ishwargi wahai leitaba yaroi madusu nungtigi leigadabani efisa mari kunithoi kunmari da hai nakhoina hana chatlamba lichatki marida longnam chawba apamba sing aduna manghalliba ariba mi adu thadau aduga nakhoigi pukningi thawai adu nauhallu Nancy, nangna lakpa asi yamna nungai, yengnginglibasing asigidamaktasu yamna nungaiba pau kharalei, madu nakhoi taningbana khoro khotamlani haiba ai khangi. Aikhoina Battlefield of the Mind gi commemorative edition ama mayamda offer tawjari, masi release tawrakpadagi million 3 yonkre. Madugi mathakta atoppa lonsingda million 2-3 amasu puthokre. Saukhatriba lamsing amasung kaisum sangsingda Kristada makhoigi anauba saktam ama leiba ngamnaba lairik asi million da yonkre adubu makhoigi wakhal adu nauthok hangadabani maduna masi aikhoina commemorative edition kawi masida anauba khara yaure hanagi ariba wari singdagi anauba warina Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite mahakna ekhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite